ꯃꯆꯥꯅꯨꯄꯤꯅꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯃꯥ ꯅꯪ ꯑꯃꯨꯛꯇ ꯊꯦꯝꯃꯣ ꯑꯆꯧ ꯃꯆꯥꯅ ꯌꯥꯔꯛꯂꯣꯏꯗꯕꯒꯤ ꯃꯃꯤ ꯈꯔ ꯍꯥꯟꯅ ꯎꯕꯅ ꯕꯤꯅꯥꯗ ꯊꯦꯝꯅꯕ ꯍꯥꯏꯔꯤꯕꯅꯤ ꯌꯥꯐꯝꯁꯨ ꯊꯣꯛꯏꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯌꯥꯅꯤ ꯑꯩ ꯃꯃꯥꯅꯤ ꯑꯩꯅ ꯉꯝꯅꯕ ꯍꯥꯏꯅꯒꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯕꯅꯤ ꯕꯤꯅꯥꯁꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯕꯤꯅꯥ ꯃꯆꯥꯅ ꯇꯧꯔꯤꯕꯗꯣ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯅꯪꯒꯤ ꯕꯕꯥꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯤ ꯏꯆꯥꯗꯅꯦ ꯍꯧꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯕꯤꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯪꯒꯤ ꯕꯕꯥ ꯀꯨꯟꯖꯣꯅ ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯒꯤꯅꯦ ꯋꯥ ꯍꯧꯗꯣꯔꯛꯏ ꯍꯥꯏꯅꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯏꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅꯗꯤ ꯀꯥꯏꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯁꯥꯅꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯅꯝꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯄꯥꯝꯗꯤꯌꯦ ꯍꯣꯏ ꯑꯩꯅ ꯁꯔꯕꯨ ꯅꯨꯡꯁꯤ ꯃꯄꯣꯛꯁꯤꯃꯒꯤꯁꯨ ꯅꯨꯡꯁꯤꯈꯤꯅꯤꯌꯦ ꯑꯗꯨꯕꯨ ꯁꯔ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯏꯃꯥꯁꯨ ꯈꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯔꯒꯤ ꯑꯅꯥꯕ ꯍꯪꯕꯗ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯆꯟ ꯑꯃꯒꯨꯝ ꯑꯗꯨꯛ ꯍꯪꯕ ꯆꯠꯂꯨꯕꯅꯤ ꯏꯆꯥ ꯊꯣꯏ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯨ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅꯁꯨ ꯂꯩꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯔꯨꯅꯤ ꯍꯥꯏꯒꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯇꯧ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯗꯨꯗ ꯑꯩꯅ ꯊꯨꯒꯥꯏꯒꯗꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥ ꯑꯩꯅ ꯋꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯏꯃꯥ ꯑꯩꯒ ꯃꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯏꯃꯥ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯗꯨ ꯍꯥꯏꯅ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯐꯥꯖꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯅꯥꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯅ ꯊꯣꯛꯈꯤꯕꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯔꯛꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯤꯃꯣꯂꯥ ꯊꯃꯣꯏ ꯁꯣꯛꯅ ꯁꯤꯟꯊꯥ ꯏꯃꯥꯅ ꯍꯥꯏꯖꯕꯁꯤꯗꯪꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯏꯁꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯃꯥꯗꯤ ꯈꯨꯝꯗꯦ ꯅꯣꯡꯃꯈꯛ ꯐꯣꯟꯗꯣ ꯇꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯨꯗꯦ ꯋꯥꯡꯊꯣꯏꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯄꯥꯏꯈꯤꯗ꯭ꯔꯦ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯤꯈꯤꯕꯅꯤ ꯏꯁꯥꯅ ꯅꯣꯡꯃ ꯂꯥꯛꯂꯝꯕꯗꯨꯗ ꯈꯔꯗꯤ ꯐꯕꯒꯨꯝ ꯈꯜꯂꯨꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯕꯤꯃꯣꯂꯥꯒꯤ ꯐꯣꯟꯗꯣ ꯔꯣꯕꯟ ꯑꯃꯨꯛ ꯃꯨꯜꯂꯒ ꯁꯤꯟꯊꯥ ꯅꯪ ꯋꯥꯡꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔꯗꯗꯤ ꯁꯦꯟꯅꯕꯤꯌꯨ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯍꯦꯜꯂꯛꯀꯅꯤ ꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯗꯥ ꯔꯣꯕꯔꯠ ꯑꯩ ꯑꯃꯨꯛꯇ ꯈꯟꯊꯔꯛꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯂꯒ ꯊꯝꯈ꯭ꯔꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯈꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤꯕ ꯉꯁꯤꯒꯤꯁꯨ ꯂꯦꯞꯇ꯭ꯔꯤ ꯋꯥꯡꯊꯣꯏꯕꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯕ ꯑꯍꯥꯟꯕ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯋꯥꯡꯊꯣꯏꯕ ꯃꯍꯥꯛꯅꯤ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯃꯥꯕꯨ ꯂꯥꯏꯍꯧꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯅꯐꯝꯗ ꯐꯠꯇꯦꯀꯣ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯍꯟꯕꯤꯔꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅꯗ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯆꯤꯟꯗ ꯅꯤꯡꯉꯝ ꯁꯣꯡꯉꯝꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯩ ꯋꯥꯖꯧ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯪꯗꯤ ꯋꯥꯖꯧ ꯀꯞꯆꯧ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯇꯨꯅ ꯆꯦꯜꯂꯣ ꯇꯣꯔꯕꯥꯟꯁꯦ ꯀꯥꯏꯅ ꯖꯦꯝꯁꯁꯨ ꯃꯆꯦꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯇꯥꯔꯝꯕ ꯄꯤꯔꯥꯡꯗꯣ ꯖꯦꯝꯁ ꯎꯍꯟꯗ ꯇꯩꯊꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯖꯦꯝꯁꯁꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯆꯦ ꯅꯪ ꯗꯗꯥ ꯋꯥꯡꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯥꯎ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯥꯏꯔꯤꯛꯇꯨ ꯅꯤꯡꯊꯤꯖꯅ ꯇꯝꯃꯨ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯏꯃꯥꯅ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯦꯅ ꯆꯩꯕ ꯌꯥꯎꯔꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅꯦ ꯁꯤꯟꯊꯥꯁꯨ ꯖꯦꯝꯁꯀꯤ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯅꯨꯄꯤ ꯊꯤꯅꯤꯡꯉꯕ ꯅꯪꯕꯣ ꯐꯥꯒꯤ ꯅꯠꯇꯦ ꯐꯥꯒꯤ ꯇꯥꯍꯟꯒꯅꯨ ꯆꯦ ꯑꯩ ꯕꯕꯥꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯤ ꯗꯗꯥꯗꯣ ꯌꯥꯝ ꯋꯥ ꯃꯥꯜꯂꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯔꯣꯕꯔꯠꯇ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯗꯥ ꯔꯣꯕꯔꯠ ꯇꯥꯏꯌꯦ ꯗꯥ ꯔꯣꯕꯔꯠ ꯍꯧꯖꯤꯛ ꯁꯪꯕ꯭ꯔꯥ
ꯍꯣꯏ ꯁꯪꯉꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯟꯊꯥꯉꯥꯟꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ ꯖꯦꯝꯁꯁꯨ ꯃꯆꯦꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯕꯤꯅꯥꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯕꯤꯅꯥꯁꯨ ꯀꯔꯤꯅꯣ ꯀꯩꯗꯧꯕꯅꯣ ꯍꯪꯂꯨꯗꯦ ꯋꯥꯡꯊꯣꯏꯕꯒꯤ ꯃꯅꯥꯛ ꯆꯠꯄꯅꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯔꯣꯕꯔꯠꯁꯨ ꯍꯥꯏꯈꯤꯕꯒ ꯇꯧꯔꯛꯄ ꯅꯍꯥꯟꯕꯤꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯕꯤꯃꯣꯂꯥ ꯍꯔꯥꯎꯅ ꯏꯁꯥꯅ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯊꯥꯖꯔꯨꯗꯕꯅꯤ ꯊꯣꯏꯕꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯁꯦꯟꯅꯕꯤꯌꯨ ꯈꯨꯝꯂꯛꯇꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯗꯣ ꯕꯤꯃꯣꯂꯥꯗ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯥꯅꯤꯡꯉꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯕꯤꯃꯣꯂꯥꯒ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯗꯣ ꯗꯣꯛꯇꯔ ꯅꯔꯁ ꯄꯨꯝꯅꯃꯛꯅ ꯋꯥꯡꯊꯣꯏꯕꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯤ ꯋꯥꯈꯜꯅ ꯍꯦꯟꯃꯟꯕꯅ ꯁꯣꯛꯆꯤꯟꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯏ ꯁꯤꯁꯇꯔ ꯁꯤꯟꯊꯥꯉꯥꯟꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯁꯔꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯗꯣꯛꯇꯔꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯂꯦꯡꯁꯨꯝꯗ ꯐꯠ ꯊꯦꯡꯖꯤꯜꯂꯒ ꯀꯜꯂꯛꯏꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯃꯣꯂꯥꯅ ꯊꯣꯏꯕ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯃꯤꯠꯇ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯋꯥꯡꯊꯣꯏꯕ ꯃꯃꯤꯠꯇꯨ ꯋꯥꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯐꯤꯕꯝꯗꯤ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯁꯦ ꯁꯪꯒꯣꯝꯁꯦ ꯈꯤꯇꯪ ꯊꯛꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕꯒꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯤ ꯕꯤꯃꯣꯂꯥ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯣ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯄꯤꯔꯒ ꯁꯦ ꯑꯃꯨꯛꯇ ꯄꯤꯊꯛꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯕꯤꯃꯣꯂꯥꯗꯒꯤ ꯒ꯭ꯂꯥꯁꯇꯣ ꯂꯧꯔꯒ ナꯀꯟꯗ ꯇꯞꯅ ꯐꯝꯊꯩ ꯁꯔ ꯇꯥꯕ꯭ꯔꯣ ꯈꯨꯝꯂꯛꯇꯤ ꯋꯥꯡꯊꯣꯏꯕꯗꯣ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯣ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯁꯪꯒꯣꯝꯁꯦ ꯈꯖꯤꯛꯇꯪ ꯊꯛꯁꯤ ꯃꯈꯨꯠ ꯊꯥꯡꯒꯠꯄꯗꯤ ꯉꯝꯗ ꯇꯞꯅ ꯂꯦꯡꯂꯛꯏ ꯋꯥꯡꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯗ ꯃꯈꯨꯠꯇ ꯇꯞꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯩ ꯈꯤꯇꯪ ꯏꯜꯂꯛꯀꯦ ꯊꯛꯁꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯆꯥꯃꯁꯇꯨꯃ ꯇꯞꯅ ꯋꯥꯡꯊꯣꯏꯕꯗ ꯏꯟꯕꯤꯔꯛꯏ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯛꯂꯒ ꯑꯣꯛꯂꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏꯔꯛꯏ ꯔꯥꯅꯤꯅ ꯁꯥꯎꯅ ꯂꯛꯁꯃꯤꯒꯤ ꯃꯃꯥꯒꯗꯨꯗ ꯆꯩꯔꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯑꯁꯨꯝ ꯂꯩꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯁꯤꯒꯗꯕꯒꯤ ꯅꯥꯔꯒ ꯅꯣꯡꯃꯇ ꯂꯥꯛꯇꯨꯅꯅꯦ ꯁꯦꯕꯥ ꯇꯧꯔꯕ꯭ꯔꯣ ꯑꯗꯨꯗ ꯅꯠꯇꯦ ꯀꯔꯤ ꯆꯥꯔꯤꯐꯥꯎ ꯍꯪꯂꯕ꯭ꯔꯣ ꯂꯛꯁꯃꯤꯒꯤ ꯃꯃꯥꯅ ꯅꯥꯔꯕꯅꯤꯅ ꯐꯖꯗꯦ ꯈꯜꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯟꯖꯩꯌꯦ ꯂꯛꯁꯃꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯑꯣꯏꯗꯅꯁꯨ ꯈꯟꯕ ꯏꯖꯗꯥꯕꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯈꯥꯏꯅꯁꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥ ꯅꯈꯣꯏꯅ ꯍꯥꯏꯖꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯏꯖꯗꯥꯕꯤ ꯀꯥꯏꯅ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯅꯝꯁꯤꯟꯒꯦ ꯂꯥꯎ ꯂꯛꯁꯃꯤꯅ ꯐꯩ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯔꯥꯅꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯁꯥꯗꯣ ꯐꯥꯖꯤꯜꯂꯒ ꯂꯩ ꯃꯁꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯛꯇꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯑꯉꯛꯄ ꯉꯥꯛꯇꯅꯤꯗ ꯇꯧꯔꯤꯕꯁꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯡꯊꯣꯏꯕꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯉꯛꯏ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯞꯇꯥꯗꯒꯤ ꯊꯥ ꯋꯥꯡꯊꯣꯏꯕ ꯃꯁꯥ ꯄꯨꯔꯥ ꯑꯣꯏꯅ ꯐꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯡꯊꯣꯏꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐꯤ ꯑꯆꯣꯠꯄꯅ ꯇꯞꯅ ꯅꯥꯟꯊꯣꯛꯂꯤ ꯏꯃꯨꯡꯗ ꯉꯥꯕ ꯍꯤꯄꯣꯏ ꯇꯧꯗꯨꯅ ꯋꯥꯡꯊꯣꯏꯕꯁꯨ ꯁꯤꯟꯊꯥꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯤ ꯑꯕꯦꯝ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦꯅ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯌꯥꯗꯦ ꯀꯩꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥ ꯍꯥꯏꯗꯣꯛꯂꯨꯕꯗ ꯀꯥꯟꯅꯕꯁꯨ ꯐꯪꯉꯣꯏ 2-3 ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯕ ꯃꯒꯨꯟ ꯂꯩꯅ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯔꯒꯤ ꯃꯒꯨꯟ ꯂꯩꯕ ꯋꯥꯗꯣ ꯇꯥꯔꯒꯦ ꯑꯍꯥꯟꯕ ꯍꯥꯏꯕꯗ ꯌꯥꯒꯗꯕ 2ꯔꯛ ꯁꯨꯅ ꯍꯥꯏꯅꯕ ꯅꯪꯁꯦ ꯅꯪꯅ ꯋꯥꯍꯩꯁꯦ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯋꯥꯍꯩꯁꯤꯒꯤ ꯃꯒꯨꯟ ꯂꯩꯍꯟꯗꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯋꯥꯅꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯩꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯋꯥꯅꯣ ꯑꯩ ꯏꯁꯥꯁꯦ ꯀꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯟꯊꯥꯗꯣ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯈꯨꯝꯗꯦ ꯃꯥꯒꯤ ꯃꯊꯧꯗꯣ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯀꯥꯏꯗꯅꯣ ꯁꯔꯒꯤ ꯆꯥꯛ ꯂꯧꯔꯨꯒꯦ ꯆꯥꯛ ꯂꯧꯕ ꯆꯠꯄꯗ ꯋꯥꯈꯜꯗꯣ ꯈꯜꯂ ꯆꯠꯂꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯒꯗꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯕꯤ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗꯅꯤ ꯕꯤꯃꯣꯂꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯅ ꯑꯆꯧꯗꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯕꯅꯤ
ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯏ ꯑꯉꯥꯡ ꯃꯆꯥꯗ ꯍꯥꯏꯒꯗꯕꯗ ꯉꯥꯏꯔꯦ ꯑꯍꯟꯈꯩꯗꯤ ꯌꯥꯔꯕꯅꯤ ꯔꯥꯅꯤꯅ ꯏꯆꯥ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯍꯥꯏꯅꯖꯒꯦ ꯂꯛꯁꯃꯤ ꯂꯩꯕꯒꯤ ꯑꯗꯨꯛ ꯃꯥꯅ ꯌꯥꯗꯕ ꯈꯛꯅꯤ ꯀꯔꯝꯅꯗꯤ ꯌꯥꯅꯤ ꯑꯩ ꯑꯣꯏꯔꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯁꯤꯟꯊꯥꯉꯥꯟꯕꯤ ꯆꯥꯛ ꯂꯧꯕ ꯆꯪꯉꯛꯄꯗ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯁꯤꯒꯤ ꯃꯔꯝꯗ ꯆꯥꯛꯇꯨ ꯂꯧꯔꯒ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯗ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯝꯂꯒ ꯑꯇꯩ ꯊꯕꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯔꯣꯕꯠꯁꯨ ꯇꯟꯖꯥꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯑꯒ ꯂꯩꯔꯦ ꯋꯥꯡꯊꯣꯏꯕ ꯉꯛꯅ ꯀꯩꯅꯣ ꯂꯩꯔꯦ ꯍꯥꯏꯕꯣ ꯅꯨꯄꯤ ꯑꯃ ꯅꯪꯅꯁꯨ ꯄꯥꯝꯃꯤ ꯗꯣꯛꯇꯔꯅꯤ ꯌꯥꯝ ꯕꯥꯞ ꯇꯥꯕꯤ ꯋꯥ ꯐꯣꯛ ꯉꯥꯡꯕ ꯍꯩꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯒ ꯈꯪꯅꯧ ꯍꯥꯏꯔꯝꯕꯅꯤ ꯋꯥꯡꯊꯣꯏꯕ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯁꯤꯟꯊꯥꯉꯥꯟꯕꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯗꯣ ꯌꯦꯡꯂꯒ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯡꯊꯣꯏꯕꯗ ꯐꯠ ꯌꯦꯡꯂꯩ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯃꯒ ꯗꯥ ꯔꯣꯕꯥꯔꯠ ꯑꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯁꯔꯁꯨ ꯐꯔꯕꯅꯤꯅ ꯗꯥ ꯔꯣꯕꯥꯔꯠꯅ ꯌꯥꯅꯕ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯋꯥꯡꯊꯣꯏꯕ ꯇꯨꯃꯤꯟ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯂꯤ ꯔꯣꯕꯥꯔꯠꯅ ꯍꯣꯏ ꯍꯌꯦꯡ ꯄꯨꯔꯛꯀꯦ ꯅꯪꯒ ꯃꯁꯛ ꯈꯪꯅꯅꯕ ꯋꯥꯡꯊꯣꯏꯕꯅ ꯃꯁꯛ ꯃꯇꯧ ꯐꯖꯗ꯭ꯔꯁꯨ ꯏꯪꯅ ꯆꯪꯍꯣꯟꯕꯤ ꯌꯦꯡꯕꯗ ꯔꯥꯁꯤ ꯂꯩꯕꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯏꯅ ꯌꯦꯡꯗꯦ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯍꯩꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯆꯠꯄꯤꯗꯣ ꯄꯥꯝꯃꯤ ꯑꯩꯁꯨ ꯔꯣꯕꯥꯔꯠꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯁꯣꯟꯊꯥꯡꯅꯅ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯣꯏꯔꯗꯤ ꯌꯥꯗ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯂꯩꯈ꯭ꯔꯦ ꯊꯃꯣꯏꯗ ꯂꯥꯠꯆꯕꯤ ꯑꯃꯗꯤ ꯊꯃꯣꯏꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯔꯥꯁꯤ ꯂꯩꯕ ꯋꯥꯡꯊꯣꯏꯕꯒꯤꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯂꯩꯍꯧꯔꯦ ꯌꯦꯡꯂꯨꯔꯅꯣꯅ ꯁꯦꯕꯥꯔꯤ ꯂꯩꯕꯗꯒꯤ ꯃꯤ ꯉꯥꯎꯕ ꯍꯦꯟꯒꯠꯂꯦ ꯔꯣꯕꯥꯔꯠꯁꯨ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔ ꯂꯩꯍꯧꯏ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯋꯥꯡꯊꯣꯏꯕꯅ ꯃꯈꯨꯠ ꯐꯥꯔꯒ ꯀꯥꯏꯗꯅꯣ ꯊꯕꯛ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯨꯒꯦ ꯇꯧꯕ ꯊꯕꯛꯅ ꯂꯨꯕ꯭ꯔꯣ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯅ ꯂꯨꯕ꯭ꯔꯥ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅ ꯁꯔꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯗꯅ ꯂꯩꯅꯗ꯭ꯔꯁꯨ ꯂꯧꯔꯗꯕꯅꯤ ꯂꯣꯏꯅꯕꯤꯒ ꯑꯣꯏꯖꯅꯤꯡꯗꯦ ꯑꯩ ꯀꯅꯥꯏ ꯂꯣꯏꯅꯕꯤꯅꯣ ꯑꯩꯁꯦ ꯅꯨꯄꯤꯒ ꯊꯤꯈ꯭ꯔꯕꯣ ꯗꯣꯛꯇꯔ ꯂꯛꯁꯃꯤꯁꯦ ꯀꯅꯥꯅꯣ ꯗꯣꯛꯇꯔ ꯂꯛꯁꯃꯤꯁꯦ ꯗꯣꯛꯇꯔꯅꯤ ꯀꯪꯂꯩꯗ ꯄꯨꯔꯤꯕꯅꯤ ꯅꯪ ꯀꯩ ꯌꯦꯡꯒꯦ ꯍꯥꯏꯅꯣ ꯅꯅꯥꯛꯇ ꯗꯣꯛꯇꯔꯗꯣ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯩꯁꯨ ꯂꯩꯅ ꯀꯀꯥꯁꯨ ꯂꯩ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯉꯥꯡꯍꯧꯔꯣ ꯁꯔ ꯃꯇꯣꯝꯇ ꯅꯨꯡꯁꯤꯗꯕ ꯁꯥꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯅꯤꯡꯗꯅ ꯊꯕꯛ ꯇꯧꯕ ꯁꯥꯁꯤꯟꯅꯔꯒ ꯆꯪꯉꯛꯏꯗꯣ ꯁꯤꯟꯊꯥꯉꯥꯟꯕꯤ ꯆꯠꯂꯝꯕꯗꯣ ꯂꯦꯞꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯕꯤꯔꯛꯑꯣꯏꯅ ꯑꯩ ꯆꯠꯂꯅꯤ ꯅꯥꯁꯟꯅꯗꯅ ꯑꯩꯒ ꯑꯃꯨꯛꯅꯦ ꯀꯧꯔꯛꯀꯅꯨ ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯔꯣꯏ ꯌꯦꯡꯉꯨ ꯄꯩꯊꯣꯛꯂ ꯊꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯀꯨꯟꯖꯣ ꯔꯥꯅꯤ ꯕꯤꯃꯣꯂꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯣ ꯆꯪꯁꯤꯜꯂꯒ ꯁꯔ ꯋꯥ ꯈꯛꯇ ꯍꯥꯏꯒꯦ ꯔꯥꯅꯤꯅ ꯁꯔ ꯀꯧꯅꯨꯗ ꯀꯀꯥ ꯑꯗꯨꯝ ꯀꯧ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯍꯥꯏꯌꯨ ꯀꯩ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯀꯥ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯄꯁꯦ ꯀꯨꯏꯔꯦ ꯑꯗꯨꯅ ꯁꯔꯁꯨ ꯃꯁꯥ ꯐꯒꯠꯂꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒꯦ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯕꯤꯃꯣꯂꯥꯅ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯪꯋꯥ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯦ ꯀꯔꯝꯅ ꯏꯆꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯗꯒꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯑꯃꯗꯤ ꯁꯔꯒꯤ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯏꯃꯨꯡꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯤꯟꯕꯤꯕꯁꯤꯅ ꯍꯦꯜꯂꯦ ꯏꯃꯨꯡꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯣꯟꯁꯤꯜꯂꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯈꯜꯂꯤꯕꯅꯣ ꯏꯆꯥꯕꯣ ꯌꯥꯔꯒꯗꯤ ꯉꯁꯤ ꯆꯠꯀꯦ ꯌꯥꯒꯗ꯭ꯔꯥ ꯔꯥꯅꯤꯅ ꯑꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯅꯪ ꯕꯕꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗ ꯅꯪꯁꯨ ꯌꯥꯍꯧꯔꯣ ꯅꯪꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯃꯨꯛ ꯄꯨꯅꯕ ꯅꯪ ꯕꯕꯥꯅ ꯍꯥꯏꯕꯅꯤ ꯏꯆꯥꯕꯨ ꯇꯟꯕ꯭ꯔꯣ ꯕꯤꯃꯣꯂꯥꯅ ꯄꯨꯁꯤꯜꯂꯨ ꯏꯆꯥꯁꯤꯗꯤ ꯀꯅꯥꯅ ꯑꯃꯨꯛ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯂꯩꯇ꯭ꯔꯦ ꯌꯦꯠꯄꯤꯅꯕ ꯌꯨꯝꯗ ꯂꯩꯁꯤꯟꯒꯗꯕꯒꯤ ꯁꯔꯨꯛ ꯄꯨꯁꯤꯟꯕꯅ ꯐꯩꯗ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯏꯃꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯍꯣꯏ ꯍꯦꯛꯇ ꯋꯥꯔꯦꯞ ꯂꯧꯖꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯌꯥꯝꯕ ꯌꯥꯎꯗꯅꯁꯨ ꯅꯣꯡꯃꯇ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯥꯒꯤ ꯀꯨꯁꯤꯗ ꯊꯕꯛ ꯇꯧꯖꯔꯛꯇ꯭ꯔꯤ ꯔꯥꯅꯤꯅ ꯍꯣꯏꯅꯦ ꯏꯆꯥꯅꯅꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯍꯥꯎꯅ ꯆꯥꯁꯤ ꯔꯥꯅꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯀꯀꯥꯅ ꯌꯦꯟꯁꯥꯡꯗꯣ ꯂꯩꯕꯤꯔꯨꯔꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯆꯥꯁꯤ ꯉꯟꯇꯥꯅ ꯄꯣꯊꯥꯖꯅꯕ ꯋꯥꯡꯊꯣꯏꯕꯒꯤ ꯀꯥꯗꯅꯤ ꯔꯣꯕꯥꯔꯠ ꯏꯇꯟ ꯇꯟꯅ ꯐꯝꯂꯤꯕꯗꯣ ꯅꯪꯒꯤ ꯀꯥꯔꯟ ꯇꯥꯕꯤꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯐꯔꯛ ꯌꯥꯝ ꯐꯨꯏꯌꯦꯕ ꯅꯪ ꯅꯨꯄꯤ ꯐꯪꯗꯦꯗꯣ ꯑꯇꯥ ꯐꯣꯡꯅꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯊꯪꯅꯕ ꯀꯥꯗ ꯋꯥꯏ ꯇꯩꯁꯤꯜꯂꯨꯕꯅꯤ
ꯔꯣꯕꯔꯠꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣꯗꯤ ꯇꯥꯗ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯅ ꯍꯥꯏꯕꯗꯨ ꯈꯛꯅꯤ ꯇꯥꯍꯔꯤꯕꯗꯣ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯁꯤꯟꯊꯥ ꯆꯤꯟꯕ꯭ꯔꯣ ꯏꯆꯥꯕꯣ? ꯈꯨꯝꯂꯛꯇꯦ ꯅꯨꯄꯤꯗꯣ ꯄ꯭ꯔꯕ ꯀꯨꯝꯊꯔꯛꯏ꯫ ꯅꯦꯅꯦ ꯆꯤꯟꯗꯤꯌꯦ꯫ ꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯅꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯅꯦꯅꯦ ꯁꯔꯁꯨ ꯐꯔꯦ ꯌꯨꯝꯗ ꯀꯨꯏꯅ ꯊꯥꯗꯣꯛꯅꯤꯡꯗꯦ ꯑꯗꯨꯒꯤꯅꯦꯕ꯫ ꯅꯪꯁꯤ ꯏꯃꯨꯡꯁꯤꯗꯗꯤ ꯏꯁꯣꯔꯅꯤꯀꯣ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯊꯣꯏꯕꯅ ꯉꯁꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯗꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯅꯦꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯏꯃꯨꯡꯁꯤꯅ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯕꯨꯗꯤ ꯏꯃꯨꯡꯁꯤꯅ ꯑꯩꯒꯤ ꯇꯧꯕꯤꯕꯅ ꯌꯥꯝ ꯍꯦꯜꯂꯤꯗ꯫ ꯇꯧꯒꯗꯕ ꯁꯦꯕꯥ ꯌꯥꯝ ꯋꯥꯠꯂꯤ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯃꯌꯥꯝꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯅꯤ, ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯨ꯫ ꯆꯤꯊꯗ꯭ꯔꯣ ꯅꯪꯒꯤꯗꯣ? ꯋꯥꯡꯊꯣꯏꯕꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡꯁꯤ ꯏꯀꯥꯏꯕꯅ ꯂꯣꯏꯕ ꯇꯥꯔꯤ ꯊꯣꯏꯕ ꯅꯪꯕꯣ꯫ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯏꯀꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦꯗ ꯅꯦꯅꯦ, ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯍꯦꯟꯅ ꯂꯩꯅꯤꯡꯉꯤꯅꯤꯕ, ꯑꯩꯅ ꯄꯥꯝꯕꯤꯗꯕꯁꯤꯗ ꯃꯥ ꯍꯥꯏꯕ ꯉꯝꯗꯕꯩꯅꯤ꯫ ꯏꯁ ꯑꯩꯅ ꯅꯪꯁꯦ ꯄꯥꯝꯃꯤꯕ ꯂꯩꯕꯤꯔꯣꯏꯉꯣ ꯅꯣꯏ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯆꯠꯆꯔꯅꯤꯌꯦ꯫ ꯁꯔꯒꯤꯗꯤ ꯗꯥ ꯔꯣꯕꯔꯠꯅ ꯍꯥꯏꯕꯤꯗꯣ ꯂꯩꯈ꯭ꯔꯗꯨꯗꯤ ꯑꯩꯗꯤ ꯂꯩꯕꯤꯔꯣꯏ꯫ ꯋꯥꯡꯊꯣꯏꯕ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡꯗꯨꯗꯒꯤ ꯑꯃ ꯂꯧꯗꯨꯅ ꯆꯤꯛꯏ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ ꯇꯧꯔꯤꯁꯦ, ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯏꯕꯦꯝꯃꯗ ꯌꯦꯡꯂꯒ ꯅꯦꯅꯦ ꯁꯤ ꯂꯣꯏꯔꯦ ꯁꯦꯝꯕ, ꯏꯟꯁꯥꯡꯁꯨ ꯄꯨꯔꯛꯇꯦ, ꯑꯩ ꯍꯌꯦꯡꯒꯤ ꯐꯤꯔꯣꯜ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯁꯤꯟꯊꯥ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯋꯥꯡꯊꯣꯏꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ ꯅꯦꯅꯦ ꯍꯌꯦꯡ ꯀꯩ ꯂꯩꯒꯦ? ꯍꯌꯦꯡꯗꯤ ꯏꯆꯥ ꯁꯤꯟꯊꯥꯁꯨ ꯆꯠꯈ꯭ꯔꯅꯤ, ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯡꯊꯣꯏꯕ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯦꯡꯒꯤꯒ ꯆꯠꯄꯤꯒꯦ ꯇꯧꯏꯕ ꯈꯪꯅꯤꯗꯅ ꯅꯪ꯫ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯋꯥꯡꯊꯣꯏꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯑꯁꯦꯡꯕꯩ ꯆꯠꯂꯗꯣꯏꯔꯣ ꯅꯪ? ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯁꯤꯕꯣ ꯆꯠꯂꯗꯣꯏꯔꯦ ꯍꯥꯏꯅꯦ? ꯑꯩ ꯁꯦꯕꯥꯗꯤ ꯀꯅꯥ ꯇꯧꯗꯣꯏꯕ? ꯁꯔ ꯅꯥꯕ ꯐꯔꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯀꯩꯒꯤ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕ? ꯈꯤꯇꯪ ꯅꯛꯁꯤꯟꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯔꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ? ꯋꯥꯡꯊꯣꯏꯕꯁꯨ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯨ ꯑꯩꯁꯨ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯕꯅꯤ꯫ ꯁꯤꯟꯊꯥ ꯁꯣꯛꯇꯣꯛꯂꯒ ꯆꯠꯂꯣ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏꯅꯣ? ꯊꯣꯛꯑꯣ꯫ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ, ꯑꯩꯅ ꯀꯔꯤꯝ ꯇꯧꯕꯤꯗꯕꯁꯤꯗ꯫ ꯍꯟꯗꯛꯇꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯁꯤꯟꯊꯥ ꯉꯥꯟꯕꯤꯗꯣ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯑꯕꯦꯝ ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯦ? ꯈꯨꯝꯗ꯭ꯔꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯁ ꯈꯣꯟꯗꯥ ꯑꯁꯤꯗꯤ꯫ ꯁꯔ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯑꯩ ꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯊꯣꯛꯑꯒꯦ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ? ꯍꯥꯏꯕꯤꯒꯦ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯅ ꯗꯥ ꯔꯣꯕꯔꯠꯇ ꯄꯥꯎ ꯍꯥꯏꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥ ꯉꯥꯟꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯔꯥꯅꯤꯅ ꯊꯣꯏꯕ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯋꯥꯡꯊꯣꯏꯕ ꯆꯠꯂꯝꯕ ꯂꯦꯞꯇꯨꯅ ꯆꯠꯈꯤꯕ ꯁꯤꯟꯊꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯍꯣꯏ ꯄꯨꯛꯁꯤ ꯏꯍꯥꯡ ꯍꯥꯡꯕ ꯏꯃꯥꯆꯥ꯫ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ, ꯑꯩ ꯏꯕꯦꯝꯃꯗ ꯄꯨꯍꯜꯂꯛꯂꯒꯦ ꯀꯩ ꯀꯩꯅꯣ ꯆꯥꯅꯕꯗꯣ꯫ ꯅꯨꯄꯥꯗꯨ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯃꯥꯏ ꯂꯩꯔꯛꯄꯅꯤ꯫ ꯁꯔ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯎꯅꯦ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯁꯣꯛꯇꯣꯛꯂꯒ ꯁꯦ ꯄꯥꯏꯍꯧꯔꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯤ ꯑꯃꯨꯛ ꯊꯛꯂꯒ ꯇꯨꯝꯃꯨꯔꯅꯨ ꯑꯍꯤꯡꯗ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯅ ꯄꯤꯔꯛꯂꯤꯕ ꯀꯣꯐꯤꯗꯨ ꯄꯥꯏꯔꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯍꯥꯏꯔꯛꯂꯅꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯕꯦꯝ ꯐꯥꯒꯤ ꯅꯠꯇꯦꯕ, ꯅꯪ ꯍꯌꯦꯡ ꯆꯠꯂꯗꯣꯏꯔꯣ? ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯨꯡꯒꯪꯗꯨꯗ ꯆꯠꯂꯅꯤ ꯕꯕꯥꯅ ꯉꯔꯥꯡ ꯍꯥꯏꯔꯛꯑꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯗꯨꯗꯤ ꯏꯅꯣꯝꯆꯥ ꯍꯣꯏꯒꯤꯅꯤ, ꯏꯅꯣꯝꯆꯥꯁꯨ ꯃꯄꯥꯝꯗ ꯂꯩꯈꯤꯕꯒꯤ ꯕꯕꯥꯅ ꯁꯥꯎꯗꯅ ꯂꯩꯅꯤꯅ ꯂꯩꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯂꯝ ꯑꯃ ꯂꯧꯔꯦ, ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏ꯫ ꯉꯁꯤ ꯁꯪꯒꯥꯕꯅꯤ, ꯑꯩꯗꯣ ꯑꯉꯥꯡ ꯑꯆꯧꯕ ꯑꯃ ꯁꯦꯕꯥ ꯇꯧꯕꯗ ꯆꯠꯇ꯭ꯔꯕ, ꯑꯗꯨꯒꯤ ꯍꯌꯦꯡ ꯆꯠꯂꯅꯤ꯫ ꯋꯥꯈꯜ ꯈꯜꯂꯨꯗ ꯃꯨꯟꯅ, ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯉꯥꯡ ꯑꯆꯧꯕꯗꯣ? ꯑꯩꯒ ꯊꯤꯕ ꯂꯥꯛꯑꯅꯨ ꯑꯥꯗ꯫ ꯅꯪꯅꯁꯨ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯗꯤ ꯅꯪ ꯊꯤꯕ ꯂꯥꯛꯇꯣꯏꯕ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯏꯁꯥꯎ ꯁꯥꯎꯒꯠꯅ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯝꯂꯒ ꯐꯠ ꯀꯨꯝꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯆꯥꯁꯤ ꯍꯥꯏꯅ
ngasi di mi amata wa tapun na jari. Bimolana Sintha chalo patha zaruro nang sargi hidang pisa daule ready pisa thoklo aduga ne phajana nang chatringi sina sini haibado hairamo ima sini ne galo shiminarage ibe mana salo nene ngasi di loisilage hayeng chatpada wana bani thoibagi hidak to pizaraga patha zaruro talinga moi haiba sungamda tumin changkhre nupido angang macha dauna asibu aina amu pizo haine pulap amuk te hek pizaraga hek hatokpa marum sonduna changai wangthoi su hidak to yingduna leirami sinthangan bi changakpada karam kanda chagadabanu sibo sinthangan bi wangthoi bagi nak takit phamthai doctor wera ka dubo khangdro chedu yengu khangdre nang yengulo sir di google da youtube da yenglaga doctor wera po ire nupa do wangang da sinthana tawribado noklaga to min yengli yari to sida khangde hairadi si hairaga fat yingakpani wangthoi badi mangonda yenglaga leiramido ngakna kaino yengbu yadro thi hairaga kaigi yengino aigi thamoi sa lam yam hele kamai tawsige layeng bini ba doctor sisu hayeng chatlani hairi kanana phajin bini loira sir haigada bawa ai thokpa yaradro aigi pakhumdi aikhoi ada lekagi iyambam lei thabak su tawri haibani hana dagi engonda tanaba adoda odaba su kuire hayeng di yengludoini wakhan ga sa thi nungai he sir gi pakhum tawbadudi taningdeda chatlage ai tumurage khabaga nangde fatik ta chatkre ke aduna yu nang handak su nungai ni ba mathangi numitto wangkhoi ba tumba hogotri sinthanga bidi chatna bahai tuna loishin baloikre bimola machagi kada hodok pachangi thoiba kaidorage nangbo hagolo sintha su chatna baloishin baloirabani nangna kaidorino hoju phawba wangthoi ba tumlamadu fat hagolaga chatkrabo loisin baloi horabani nipa do washroom da phat changsinkhre bimola su sinthangan bi awat apa yengli phajana yengu ko icha side kuiroi ekhoida muklei gadabusu rani na toibasu mande dagi hospital chatlani haibani nangsu kaka na mande dagi haibani nangonda hairaklabo hoi hari macha bimolana salu toibasu ne aina hoguk langlabani hairuru chatlagena wangthoi bagi ka da changdabi thongzildagi sir khumakti fianda yaliba t-shirt grey machuda lakthoktuna litnabo honei tadro sir chatlagi hairam ge tawbani nupa na hana fi selinge thongzila lo ni yingido izat mahan bigi hairo adudi hairamida chatle wangthoi basu nang horoi matagum sintha migi makutta ta phaduna yamngai ngamdabra sir phil selido aina ke daw haino khana bawng roisi chalam dai sida kapag hangani thado o thengi sir loishin beloi horabani aiga chatoiro natte sir kakaga wangthoi ba tikatan nokthori sir kaka ine idoragi sir kaka kauraga thengi ai chatlani inthok tuna ba khong thang ba hobani amuka su phaduna legai nupa koidoiro nang adumai tong no bem ayang wani haibani matam amada sir na I otkiba natro thengna khuding asoiba thidana ngangkiba natraba nawa logdi aina wangthoi ba noklaga ani da makhut pairaga sorry ai lanjare paithokla lekhre nupi do wangthoi be uhandabi tumina sunokle adumai tong no haibani abem taning de ithokrage adudi anam yam kali nangse ngasi nungai ni hairaga ka gi thongdolan sili kaigino thonglo lide kalibana chinda dandi pidoiba ima haidoke laurage lauru samoi changba ngambai wa leite ai nu sharam jibo ka gi thong hangoi nupina nusi hairagana tawba ngambi aduga nupa noina hairagana aseng manungsi baka su sariba haine nakhoi gi tatse moi them tawbada lamba leite haibe yai malem sida phat inthok laga thong du hang laga thokre nupa du handak so khama nang haudre sinthana thokibada yingduna lehauri